ꯑꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯄꯤꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯁꯤ. ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ. ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ? ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯗꯒꯤ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯄꯤꯇꯔꯅ ꯏꯕ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 2 ꯄꯗ 9ꯗꯒꯤ 10. ꯑꯍꯥꯟꯕ ꯄꯤꯇꯔ ꯄꯟꯗꯨꯞ 2 ꯄꯗ 9ꯗꯒꯤ 10. ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏꯕꯨ ꯑꯃꯝꯕꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯃꯁꯛ ꯑꯣꯏꯕ ꯃꯉꯥꯟꯗ ꯀꯧꯕꯤꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯣꯏꯍꯦꯟꯕ ꯈꯤꯕꯤꯛ ꯅꯈꯣꯏꯅ ꯇꯝꯊꯣꯛꯅꯅꯕ ꯈꯟꯒꯠꯄ ꯁꯥꯒꯩ, ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ, ꯑꯁꯦꯡꯕ ꯖꯥꯠ, ꯏꯕꯨꯡꯉꯣ ꯃꯍꯥꯛꯃꯛꯀꯤ ꯃꯔꯅꯥꯏꯒꯤꯗꯃꯛ ꯑꯣꯏꯕ ꯃꯤ ꯅꯈꯣꯏꯅꯤ. ꯃꯃꯥꯡꯉꯩꯗ ꯅꯈꯣꯏꯗꯤ ꯃꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯔꯦ. ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤꯔꯦ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯉꯝꯅ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯆꯥꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯗꯨꯅ ꯆꯤꯡꯕꯤꯔꯛꯂꯦ. ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ. ꯉꯁꯤꯒꯤ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯕꯒꯤ ꯑꯆꯥ ꯃꯇꯝ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ, ꯄꯥꯡꯕꯤꯌꯨ. ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯕ ꯑꯁꯤꯗ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛꯇ ꯕꯣꯔ ꯐꯪꯍꯟꯕꯤꯌꯨ. ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕ ꯉꯝꯅꯅꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯅꯤ. ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯀꯅꯥꯅꯣ, ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ. ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯑꯃꯅ ꯃꯍꯥꯛ ꯃꯁꯥꯁꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ. ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥ ꯑꯃꯅ ꯇꯧꯍꯩꯗꯕ ꯊꯕꯛꯁꯨ ꯇꯧꯔꯛꯄ ꯌꯥꯏ. ꯑꯣꯖꯥ ꯑꯃꯅ ꯉꯥꯡꯍꯩꯗꯕ ꯋꯥꯁꯨ ꯉꯥꯡꯉꯛꯄ ꯌꯥꯏ. ꯑꯗꯨꯒꯨꯝꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯕꯅꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯉꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯁꯤ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯁꯤ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯊꯪ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯅꯤ. ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ. ꯃꯔꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯅꯤ. ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯈꯟꯒꯠꯄ ꯁꯥꯒꯩꯅꯤ. We are chosen race. We are chosen people. ꯏꯪꯂꯤꯁ ꯕꯥꯏꯕꯜꯗ ꯈꯟꯒꯠꯄ ꯁꯥꯒꯩ ꯍꯥꯏꯕꯁꯤ ꯔꯦꯁ ꯍꯥꯏꯕꯒꯨꯝꯕ, people, chosen people ꯍꯥꯏꯕꯒꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯩ. ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯅ ꯈꯟꯒꯠꯄꯤꯔꯕꯁꯤꯡ. ꯈꯟꯒꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯃꯤ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯈꯔꯗꯪ ꯈꯟꯕꯗ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ. ꯃꯤ ꯂꯤꯁꯤꯡ ꯂꯈꯥꯒꯤ ꯃꯔꯛꯇꯒꯤ ꯈꯔꯗꯪ ꯈꯟꯒꯠꯄꯗ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ.
ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯖꯔꯤꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯟꯒꯠꯄꯗ ꯑꯩꯈꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯤꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯤ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕ ꯅꯠꯇꯦ ꯃꯇꯤꯛ ꯆꯥꯕꯁꯤꯡ ꯉꯥꯛꯇ ꯈꯟꯗꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯂꯩꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯀꯌꯥ ꯑꯃ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯈꯟꯒꯠꯄꯤꯗ꯭ꯔꯒ ꯑꯩꯈꯣꯏꯕు ꯈꯟꯒꯠꯄꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅꯅꯤ ꯏꯁꯣꯔꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯤꯕ ꯃꯥꯅ ꯑꯩꯈꯣꯏꯕు ꯂꯤꯁꯤꯡ ꯂꯈꯥꯒꯤ ꯃꯔꯛꯇꯒꯤ ꯈꯟꯒꯠꯄꯤꯕꯁꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯕꯁꯤꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅ ꯈꯟꯗꯣꯛꯄꯤꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯁꯤꯕ ꯇꯥꯔꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯒꯤ ꯃꯔꯝ ꯑꯍꯨꯝꯈꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯁꯤ ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯈꯨꯗꯤꯡ ꯄꯤꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯕꯨ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯀꯥꯡꯗꯅ ꯂꯣꯏꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯆꯤꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯁꯤꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯃꯥꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯅ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯨ ꯂꯩꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯊꯧꯗꯥꯡ ꯄꯤꯅꯕꯤꯔꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯍꯥꯏꯕ ꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯈ꯭ꯔꯤꯁꯇꯗꯤ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤꯡꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯟꯕꯤꯕ ꯐꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤꯡꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤ ꯍꯥꯏꯅꯁꯨ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 5 ꯄꯗ 32ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯖꯅꯅꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯄꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯖꯅꯅꯕ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯅꯅꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯗꯣꯛꯄꯤꯔꯦ ꯂꯤꯁꯤꯡ ꯂꯈꯥ ꯈꯟꯗꯣꯛꯄꯗ ꯑꯩꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯧꯒꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯖꯔꯦ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯕꯣꯔ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯤꯅꯥꯏꯅꯤ ꯃꯥꯒꯤ ꯊꯧꯒꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗꯤ ꯈꯟꯒꯠꯄ ꯁꯥꯒꯩꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ
Khristada eikhoi kanano haibagi ihan hanba paukhum adudi eikhoi khangatpa sagai ni ichin inau sa eikhoi pumnama isa isa gi sagai leiri adubu eikhoi pumnama ki chap manaba sagai ama isorna pinabire eikhoi Yesu Krista bu thajakhraba mana khangat pikhraba mi pumnama ki oiba chap manaba sagai ama mana sembire adudi khangatpa sagai ni Yesu Krista gi tung illiba Khristan oikraba eikhoi pumnama ki chap manaba sagai adudi khangatpa hairiba sagai asini Khristada eikhoi kanano haibagi paukhum anisuba adudi eikhoi di ningthaugi oiba purohit singni we are royal priesthood taibang pa sida dharma mayam ama leiri dharma khudingda purohit sing priest sing lei aduga kari kari gumba dharma dadi purohit ki oiba priest ki oiba sagai su lei sagai aduda bu poabadi maduda pokpa sagai aduda pokpa mi khudimak loina purohit ki sagai ni aduba eikhoi di Krista bu thajabagi mapana purohit oiba phangjarabani isorna eikhoi bu purohit oina sembire priest oina sembire maduda so amuk isam chamba purohit natana ningthaugi oiba purohit oina eikhoi bu sembibani chinau sa eikhoi di ningthau su oire purohit su oire aribu warep nabada punba jadaba pham ani khak lei madudi ningthaugi phamga purohit ki phamga ani se punba sukja jade adubu Yesu Kristana hairiba aribu warep nabagi matamda punba sukja jaramdaba pham ani asi mabu thajaba mi singda punna pinabire madudi karino haibada eikhoi di ningthaugi oiba purohit ni purohit pumnamaktagi hena chauraba purohit pumnamaktagi hena pangal leiraba shakti leiraba purohit ningthaugi oiba purohit ni eikhoi si ningthau su oihanbire purohit su oihanbire Yesu Krista thajakhraba eikhoi si ningthau ni Yesu Krista bu thajakhraba Khristan oikraba eikhoi si purohit ni adu oiba taragadi hairiba jamna maru oiraba pham ani sigi thodang singdo kari kari no haibadu telamna eikhoi ne jengminasi ahan badadi ningthaugi thodang khara jengminasi leibak praja mara chetna palhanba haibasi ningthaugi jamna maru oiraba thodangni leibak praja mara chetna palhanaba hotnaba haibasi ningthau amana soidana tawgadauba thodang amani ngasi eikhoi su ningthau oina khandok pirabada eikhoi bu ningthau oihanbirabada eikhoi gi praja sing singlupta jauriba singlup ki chininaw singlup ki member sing simara chetna ingtha tapthana panba janaba leiba janaba hotnaba haibasi Khristan oikraba eikhoi pumnabaki jamna maru oiba thodangni eikhoi gi chininaw singlupta jauminariba sing prithvi gi tonga tonga pham leiriba Khristan sing asi ingna tapna leiribra makhoi ingna tapna mara chena nungaina ingthana leiminaba janaba aikhoina hotnaribra haibasi munna wakhan tawminarasi aduga ningthaugi atopa maruoiba thodang amadi leibak adu nungai jaibi marang kaiba leibak ama oinaba hotnaba sini awat apa leitaba leibak ama oinanaba hotnaba sini aikhoisu Prabhu Jisuna ningthau oina aikhoibu pham hapirabada aikhoinasu Isorgi ningthau leibak asida nungai jaibi marang kaina mi khudingna leiba janabagi tabakta aikhoi kanna honaba tare
thawai amasung hakchangda awat apa leitana thajaba mi khudingna leiba janaba hotnaba haibasi Khristan oikraba eikhoi khudingmaki thodangni eikhoina eikhoi ichiri naw singi marakta singluki member singi marakta awa anang taba kanagumba leiribra haibasi khoina khangba jamna mathau tai adugumba awa anang tariba kanagumba leiragadi makhoi gi mateng pangbiba haibasi eikhoi gi jamna maru oiraba thodangni kanagumba naribra eikhoi gi ichiri naw singi marakta ana ye khangliba kanagumba jauragadi magi dama haijabiba magi mateng pangbiba mabu nungai hananaba hotnaba haibasi eikhoi gi thodangni Prabhu Jisu Krista masamangnasu taibang panda mana leibiringai matam aduda anaba kaya mana phahanbirami haibasi eikhoi ningsingminasi kusti thungba mi phawba mana marup oina lausinkibani haibasi eikhoi ningsingminasi aduga thawai gi oibadasu awat apa leitana eikhoi gi ichini naw singna leiba jaranaba thawai gi chinjak pibagi thodangsi eikhoi lepa leitana pangthokpa tabani wapau tahanbiduna Bible tambiduna counseling tawbiduna thawai gi chinjak marang kaina piyanaba eikhoi hotnaba tabani ningthaugi jamna maru oiraba atopa thodang amana jeknaba singdagi leibak prajabu ngak senbiba sini jeknaba singdagi leibak prajabu ngak senbiba mamangaida ningthau leibak sing amaga lan tawnarami amana amabu lawsinanaba hotnarami lan lakpa matamda leibak praja sing jamna wai misi mina thoi aduna ningthau singi jamna maru oiba thodangdi magi ningthau leiba adugi manungda leiriba mi sing praja singbu ngak senbagi thodang asini ichini naw sa eikhoi se ningthauni eikhoi gi sorna eikhoi bu ningthau oina pham hapire maram aduna eikhoi gi praja sing eikhoi gi ichini naw sing singlup ki member sing thajaba singbu ngak senbibagi thodang si eikhoina pangthokpa tare matam khudingmakta jeknabana mikupna hum senaduna leiri seitana charamnaraba nongsagumna kanagumba swanbabu thiduna chathoknanaba mikup pungja kangdana thaurang tawduna leiri maram aduna ichini nausa eikhoigi ichini naw oikraba thajaba imung manung khudingmakpu thajaba member khudingmakpu jeknaba singi khuttagi ngak senbagi thodangsi eikhoina paikhatminasi eikhoigi member sing kanagumana themdoklibra thajaba manghananaba hotnaribra natraga aranba tambiba sing laktuna makhoibu chingthoknanaba lana chingbinanaba hotnaribra haibasi eikhoina mikupna hom senaduna makhoibu ngak senbiba tabani aduga ningthaugi atopa thodang amana maral leiba singbu warakpa tai leibak adugi manungda leiriba mising kanagumana aranba thabak tawrabadi maral leiba thabak tawrabadi leibak adugi aingi matungina warakpa haibasi ningthaugi yamna maru oiraba thodang amani eikhoi sui sona ningthau oina hapirabada eikhoi ichini naw singi marakta kanagumba aranba tawba leiragadi eikhoina mabu warakpa haibasi eikhoigi jamna maru oiraba thodangni mabu achumba lambida muk purakpa jaranaba mabu kanbiba jaranaba magi punsi kanbiba jaranabagi damakta mabu warakpa haibasi singlupki ain matungina warakpa haibasi eikhoigi thodangni aduga ningthaugi thodang si jamna lei adubu ichini naw sa ngasi amakhaktanga hairaga ningthaugi thodanggi matang asi loisanjage maram okpa mi singbu mana pibasi ningthaugi yamna maru oiraba thodang amani ningthau singdi mana pigalli mahana penbiba leibak prajagi damakta afaba tawba
ꯀꯅꯥꯒꯨꯝꯕꯤꯁꯤꯡꯗ ꯅꯤꯡꯊꯧꯁꯤꯡꯅ ꯃꯅꯥ ꯄꯤ ꯑꯗꯨꯒꯨꯝꯗꯨꯅ ꯃꯤꯁꯤꯡꯕꯨ ꯊꯧꯒꯠꯄꯤ ꯑꯩꯈꯣꯏꯅꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯝ ꯍꯥꯞꯄꯤꯔꯕꯗ ꯃꯔꯝ ꯑꯣꯛꯄꯁꯤꯡ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯈꯣꯏꯕꯨ ꯃꯅꯥ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯃꯈꯣꯏꯕꯨ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯡꯁꯤꯡ ꯈꯔ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯣꯍꯤꯠꯀꯤ ꯊꯧꯗꯥꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯔꯣꯍꯤꯠ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯁ ꯍꯥꯏꯕꯁꯤ ꯂꯦꯇꯤꯟ ꯂꯣꯟꯗꯗꯤ ꯄꯣꯟꯇꯤꯐꯦꯛꯁ ꯀꯧꯏ ꯄꯣꯟꯇꯤꯐꯦꯛꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯣꯡ ꯁꯥꯕ ꯍꯥꯏꯕꯅꯤ ꯊꯣꯡ ꯁꯥꯕ ꯄꯨꯔꯣꯍꯤꯠꯁꯤ ꯂꯦꯇꯤꯟ ꯂꯣꯟꯗꯗꯤ ꯊꯣꯡ ꯁꯥꯕꯅꯤ ꯊꯣꯡ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯏꯅꯛ ꯅꯛꯅꯕ ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯕ ꯃꯐꯝ ꯑꯣꯏꯔꯁꯨ ꯃꯔꯛꯇ ꯇꯨꯔꯦꯟ ꯑꯃ ꯆꯦꯟꯈ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯗꯨ ꯀꯣꯃꯨꯅꯤꯀꯦꯁꯟ ꯌꯥꯝꯅ ꯐꯠꯇꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯦ ꯑꯐꯕ ꯃꯔꯤ ꯊꯝꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯃ ꯍꯦꯛ ꯁꯥꯕꯤꯔꯒꯗꯤ ꯃꯈꯣꯏ ꯏꯂꯥꯏ ꯂꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯦ ꯀꯣꯃꯨꯅꯤꯀꯦꯁꯟ ꯐꯔꯦ ꯑꯐꯕ ꯃꯔꯤꯁꯨ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯅ ꯂꯦꯇꯤꯟ ꯂꯣꯟꯗ ꯊꯣꯡ ꯁꯥꯕ ꯄꯣꯟꯇꯤꯐꯦꯛꯁ ꯍꯥꯏꯕꯁꯤ ꯑꯔꯊ ꯌꯥꯝ ꯂꯩ ꯃꯁꯤꯅ ꯄꯨꯔꯣꯍꯤꯠ ꯀꯔꯤꯅꯣ ꯄꯨꯔꯣꯍꯤꯠ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯅꯤ ꯄꯨꯔꯣꯍꯤꯠꯀꯤ ꯊꯕꯛ ꯑꯁꯤꯁꯨ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯕꯨ ꯇꯥꯏꯅꯍꯟꯕꯤꯕ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯛꯇ ꯑꯐꯕꯃꯔꯤ ꯂꯩꯅꯍꯟꯕꯤꯕ ꯑꯁꯤꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯛꯇ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯊꯣꯡ ꯁꯥꯕꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨ ꯄꯨꯔꯣꯍꯤꯠꯅꯤ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯕꯨ ꯇꯥꯏꯅꯍꯟꯕꯤꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯕꯨ ꯇꯥꯏꯅꯍꯟꯕꯤꯕ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯂꯩꯍꯟꯕꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯔꯣꯍꯤꯠ ꯑꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯦ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯍꯥꯟꯅ ꯏꯁꯣꯔꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯣꯔꯒ ꯑꯐꯕ ꯃꯔꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯣꯠꯅꯒꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯄꯨꯔꯣꯍꯤꯠꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯍꯥꯟꯅ ꯏꯁꯣꯔꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯏꯁꯣꯔꯒ ꯃꯤꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯔꯕꯗꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯑꯐꯕ ꯃꯔꯤ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯤ ꯑꯃꯒ ꯑꯃꯒ ꯑꯐꯕ ꯃꯔꯤ ꯂꯩꯕ ꯌꯥꯅꯅꯕ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯌꯥꯅꯅꯕ ꯏꯃꯨꯡ ꯑꯃꯒ ꯂꯩꯕꯥꯛ ꯑꯃꯒ ꯏꯪꯊꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯀꯌꯥ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯐꯕ ꯑꯣꯏꯍꯟꯕ ꯇꯥꯔꯦ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯃꯤꯒꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯃꯔꯤ ꯂꯩꯔꯛꯀꯗꯧꯕꯅꯤ ꯑꯃꯔꯣꯝꯗꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯐꯠꯇꯕ ꯇꯥꯔꯒꯗꯤ ꯃꯤꯒꯒꯤ ꯃꯔꯛꯇꯁꯨ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯃꯔꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯏꯁꯣꯔꯒ ꯑꯩ ꯏꯁꯥꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯂꯩꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯅ ꯑꯗꯨꯝ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯃꯔꯤ ꯂꯩꯔꯛꯀꯅꯤ ꯀꯔꯝꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯂꯤꯕꯤꯕ ꯇꯥꯔꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯂꯤꯕꯤꯕ ꯇꯥꯔꯦ
ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯇꯥꯔꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯈꯪꯍꯟꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤꯁꯤ ꯊꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯖꯥꯇꯤꯅꯤ we are holy nation ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯖꯥꯇꯤꯅꯤ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ ꯁꯦꯡꯂꯕ ꯃꯃꯜ ꯂꯨꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯁꯦꯡꯕ ꯑꯣꯏꯖꯕ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯃꯃꯜ ꯂꯨꯔꯕ ꯏꯅ ꯑꯩꯈꯣꯏꯕꯨ ꯆꯥꯝꯊꯣꯛ ꯁꯦꯡꯗꯣꯛꯄꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯊꯦꯡꯅꯔꯤꯕ ꯑꯁꯦꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯌꯥꯝꯕꯗꯤ ꯒ꯭ꯔꯤꯛ ꯂꯣꯟꯗ ꯍꯥꯒꯤꯌꯣꯁ ꯒ꯭ꯔꯤꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯂꯩ ꯑꯗꯨꯕꯨ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕꯗꯤ ꯍꯥꯒꯤꯌꯣꯁ ꯍꯥꯏꯕ ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯍꯥꯒꯤꯌꯣꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯔꯊꯗꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕ ꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯏꯁꯤꯡ ꯁꯦꯡꯗꯕ ꯏꯁꯤꯡ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯐꯤꯁꯨ ꯑꯁꯦꯡꯕ ꯐꯤ ꯑꯃꯥꯡꯕ ꯐꯤ ꯀꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯈꯥꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯔꯒ ꯏꯁꯣꯔꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯅ ꯊꯝꯕꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯁꯤ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣই ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯔꯦ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯃꯥꯅ ꯀꯧꯊꯣꯛꯄꯤꯈ꯭ꯔꯕ ꯃꯤ ꯃꯈꯩ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯆꯞ ꯃꯥꯟꯅꯕ ꯖꯥꯇꯤ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯖꯥꯇꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯟꯅ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯕ ꯖꯥꯇꯤꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯊꯥꯖꯗꯕꯁꯤꯡꯒ ꯄꯥꯕꯣꯠ ꯑꯣꯏꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯔꯣꯏꯁꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥ ꯄꯟꯗꯨꯞ 6:13 ꯊꯥꯖꯗꯕꯁꯤꯡꯒ ꯄꯥꯕꯣꯠ ꯑꯣꯏꯃꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯤꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯔꯒ ꯇꯣꯉꯥꯟꯅ ꯊꯝꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯔꯕꯅꯤ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯩ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯈꯣꯏꯒ ꯄꯥꯕꯣꯠ ꯑꯣꯏꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯖꯣꯟ ꯁ꯭ꯇꯣꯠ ꯀꯧꯕ ꯀꯟꯖꯔꯚꯦꯇꯤꯞ ꯊꯤꯑꯣꯂꯣꯖꯤꯌꯥꯟ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯊꯥꯕꯤꯕꯅꯤ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯔꯦ ꯍꯥꯏꯁꯤꯗ ꯇꯥꯏꯕꯪꯄꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒ ꯊꯝꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯔꯤ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯡꯒꯪꯗ ꯑꯩꯈꯣই ꯑꯁꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯟꯒꯗꯕ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕ ꯋꯥꯈꯜ
ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ, ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ, ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕ ꯃꯤꯠꯌꯦꯡ, ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯕ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ. ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯈꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯥꯕꯤꯕꯅꯤ. ꯑꯗꯨꯅ ꯄꯥꯕꯣꯠ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ. ꯁꯟ ꯑꯅꯤꯗꯨ ꯄꯥꯕꯣꯠ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯒꯗꯤ ꯑꯃꯅ ꯆꯠꯂꯤꯈꯩ ꯑꯃꯁꯨ ꯆꯠꯇꯕ ꯌꯥꯗꯦ. ꯑꯃꯅ ꯂꯦꯞꯄ ꯃꯇꯝꯗ ꯑꯃꯁꯨ ꯂꯦꯞꯄꯤ. ꯑꯃꯅ ꯆꯠꯂꯦ, ꯑꯃꯅ ꯆꯠꯂꯦ. ꯑꯃꯅ ꯑꯣꯏꯔꯣꯝ ꯆꯠꯂꯦ, ꯑꯃꯁꯨ ꯑꯣꯏꯔꯣꯝ ꯆꯠꯂꯦ. ꯑꯃꯅ ꯖꯦꯠꯂꯣꯝ ꯆꯠꯂꯦ, ꯑꯃꯁꯨ ꯖꯦꯠꯂꯣꯝ ꯆꯠꯂꯦ. ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯃꯅ ꯆꯠꯂꯒ ꯑꯃꯅ ꯂꯦꯞ ꯇꯧꯕ ꯌꯥꯗꯦ. ꯑꯃꯅ ꯑꯣꯏꯔꯣꯝ ꯆꯠꯂ ꯑꯃꯅ ꯖꯦꯠꯂꯣꯝ ꯆꯠꯄꯁꯨ ꯌꯥꯗꯦ, ꯄꯥꯕꯣꯠ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯅ. ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣই ꯂꯣꯏ ꯂꯩꯃꯤꯟꯅꯕ ꯌꯥꯏ, ꯆꯥꯃꯤꯟꯅꯕ ꯌꯥꯏ, ꯊꯛꯃꯤꯟꯅꯕ ꯌꯥꯏ, ꯇꯤꯟꯅꯕ ꯌꯥꯏ, ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ, ꯂꯣꯏꯅ ꯌꯥꯏ. ꯑꯗꯨꯕꯨ ꯄꯥꯕꯣꯠ ꯑꯣꯏꯃꯤꯟꯅꯕꯗꯤ ꯌꯥꯗ꯭ꯔꯦ. ꯃꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ. ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯁꯨ, ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕ ꯑꯣꯏꯔꯒꯁꯨ, ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯑꯣꯏꯔꯁꯨ, ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ. ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕꯗꯨ ꯇꯧꯕ ꯌꯥꯗꯦ. ꯃꯈꯣꯏꯅ ꯅꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯥꯕ ꯌꯥꯗꯦ. ꯃꯈꯣꯏꯅ ꯐꯠꯇꯕ ꯄꯣꯠ ꯌꯦꯡꯍꯩꯗꯕ ꯄꯣꯠ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯦꯡꯕ ꯌꯥꯗꯦ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯖꯥꯇꯤꯅꯤ. ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯀꯧꯊꯣꯛꯄꯤꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯕꯤꯔꯕ ꯖꯥꯇꯤꯅꯤ ꯑꯩꯈꯣꯏꯗꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯊꯥꯕꯤꯔꯦ ꯃꯥꯒꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ. ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯔꯅꯥꯏꯒꯤꯗꯃꯛ ꯑꯣꯏꯕ ꯃꯤꯅꯤ. ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯃꯤꯅꯤ. We are God's own possession. ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯃꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯄꯨꯗꯤ ꯏꯁꯣꯔꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯤ ꯌꯥꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨ ꯏꯁꯣꯔ ꯑꯣꯏꯕꯒꯤ ꯃꯔꯝꯅ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯤ ꯌꯥꯝꯅ ꯂꯨꯏ. ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯤ ꯌꯥꯝ ꯌꯥꯝꯃꯤ. ꯄꯣꯠꯀꯤ ꯃꯃꯜ ꯍꯥꯏꯕꯁꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯤ. ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤ. ꯄꯣꯠꯀꯤ ꯃꯃꯜ ꯍꯥꯏꯕꯁꯤ ꯃꯄꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯤ. ꯐꯦꯕ꯭ꯔꯨꯋꯥꯔꯤ 2017ꯗ ꯍꯤꯠꯂꯔꯒꯤ ꯇꯦꯂꯤꯐꯣꯟ ꯔꯤꯁꯤꯚꯔꯗꯨ ꯑꯣꯛꯁꯟ ꯇꯧꯈꯤ. ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯕ ꯌꯥꯏ. ꯃꯗꯨꯒꯤ ꯄꯤꯛꯆꯔꯁꯨ ꯑꯩꯉꯣꯟꯗ ꯂꯩ. ꯍꯤꯠꯂꯔꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯦꯟꯂꯥꯏꯟ ꯇꯦꯂꯤꯐꯣꯟꯒꯤ ꯔꯤꯁꯤꯚꯔ ꯕꯣꯛꯁ ꯑꯗꯨꯅꯤ. ꯌꯥꯝꯅ ꯃꯜꯂꯦ, ꯐꯁꯨ ꯐꯖꯗꯦ. ꯂꯝꯕꯤꯗꯒ ꯇꯥꯔꯝ ꯇꯥꯔꯗꯤ ꯀꯅꯥꯝ ꯈꯨꯜꯂꯣꯏ, ꯀꯧꯈꯥꯏꯔꯝꯒꯅꯤ, ꯀꯧꯈꯥꯏꯔꯝꯃ ꯆꯠꯈꯤꯅꯤ. ꯑꯗꯨꯕꯨ ꯍꯤꯠꯂꯔꯒꯤꯅꯤ ꯍꯥꯏꯕꯗꯨꯗ, ꯍꯤꯠꯂꯔꯒꯤ ꯇꯦꯂꯤꯐꯣꯟ ꯔꯤꯁꯤꯚꯔꯅꯤ ꯑꯣꯛꯁꯟ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯗꯨꯗ ꯑꯣꯛꯁꯟ ꯑꯣꯛꯅꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯈꯤ. ꯃꯗꯨꯗ ꯑꯣꯛꯈꯤꯕ ꯅꯤꯄꯥꯗꯨꯅ $2,2,94,000 ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯃꯜꯂꯕ, ꯌꯥꯝꯅ ꯃꯁꯛ ꯊꯤꯔꯕ ꯇꯦꯂꯤꯐꯣꯟ ꯔꯤꯁꯤꯚꯔ ꯑꯗꯨ ꯍꯤꯠꯂꯔꯒꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯥꯅ ꯑꯣꯛꯈꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯇꯦꯂꯤꯐꯣꯟ ꯔꯤꯁꯤꯚꯔꯁꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃꯒꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯏꯐ ꯐꯕ ꯑꯣꯏꯔꯁꯨ ꯀꯅꯥꯝ ꯂꯧꯅꯤꯡꯉꯣꯏ, ꯂꯨꯄꯥ 5 ꯐꯥꯎ ꯂꯩꯅꯤꯡꯉꯣꯏ. ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁꯨꯠꯁꯨ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ. ꯃꯥꯒꯤ ꯁꯨꯠꯁꯤ ꯂꯥꯜꯖꯤꯚꯥꯏ ꯇꯨꯜꯁꯤꯚꯥꯏ ꯄꯇꯦꯜꯅ ꯑꯣꯛꯁꯟꯗ ꯑꯣꯛꯈ꯭ꯔꯦ. ꯐꯦꯕ꯭ꯔꯨꯋꯥꯔꯤ 2016ꯗꯅꯤ.
हाइरिबा प्राइम मिनिस्टर नरेंद्र मोदी की सुटसी तूबदा लुपा लाख 10 चंखिए मी यंखंगदा प्रेजेंट तौरखिबनी अदुगा माना मधु अमुक्तंग लिटलगा ऑक्शन लाउथोकी मधुदा लालजी भाई तुलसी भाई पटेल ना लुपा करोड़ 4,53,1,313 दा ओखिबन मी मयाम अमना नरेंद्र मोदी की सुटसी ऑक्शन तौ मतमदा ओनदबा चले अदुबा निपासिना लुपा करोड़ 4,53,1,313 दा ओखिबन हाइरिबा सेंफमसी गंगा तुरेल सेंदोनबा थमखि हाइना मतमदुदा हाइखि लुपा लाख 10 चंगना तुबा सनाना मयु मफे नाइबा सुद अदु कयाम तांगना करोड़ 4,53,1,313 दा ओखिबन करिगिदमक्तनो इंडिया की प्राइम मिनिस्टर की सुद ओइबगी मरमना अगी पेंसी लुपा 10 पीन लेबनी अई जोंथोकचरगे हायरदी कनाम लेबीनिगोय अदगी इस्ल मसी लेबीदब जादी अइना कनाओना जोन कोइ चलसु लुपा अमनी दगी हेना कनाम पेनिगोय मरमदी अई कनासु नत्ते अदुबु यूएस की प्रेसिडेंट की पोट कुंबा कनागुंबा लेबाक अमगी प्राइम मिनिस्टर की पोट कुंबा ओइरगदी ममन जाम ताग अदुननी सिनाउसा पोट हाइबसी मपू अदुगी मतुंगिना ममलसी लेपन ऐखोइगिसु खंबा थोइबिगी फुरित फिरोन का अदु पुथोक्तना हुजि ऑक्शन तौरगदी मीना तांगना ओके हाइरकनी अदुना ऐखोइसी ईश्वर की मी ओइबगी मरमना ऐखोइगी मपू अदु ताइबंग मालेम सेंबीबा इंगमदंगंबा ईश्वर अदु ओइबगी मरमना ऐखोइगी ममल सिजाम तार ऐखोइना खंगजदबगी वानी सिनाउस ऐखोइगी समना अमगी ममल फाव सिजामदा तार ऐखोइगी सक थिरम बजाय ऐखोइ पांगल सोलम बजाय ऐखोइ लौसिंग कया लेतब मीसु ओइरम बजाय मीना सिंथा नबीदबसु ओइरम बजाय मदु मखोइना खंगदबगी मरमना सिनाउस ऐखोइना ईश्वर थाजब मी ओइबगी मरमना ऐखोइना जीसु ख्रिस्टबु थाजबगी मपाना ईश्वरना ऐखोइबु मागी मी ओइना लौसिनबिरे ईश्वर की मी ओइबगी मरमना ताइबंग पाना लेरिबा मी खुदिंगदगी इना खुनबसिंगदगी पांगल लेबसिंगदगी शक्ति लेबसिंगदगी सेन पाइबसिंगदगीसु ऐखोइना ममल जाम हेली अदुना ऐखोइगी हक्चांग सि ममल जाम ऐखोइगी पुंसी सि ममल जाम हाइबसी ऐखोइना खंगमिनसी ऐखोइ ईश्वर की मी ओइबगी मरमना ऐखोइगी लमचत साजत फिजे चक्चा वंगांग संगांग खुदिंगमा असि ऐखोइ याम चेक्सिनबा तारे ऐ ईश्वर की मीनी ऐगी मपुदु ईश्वरनी ईश्वरना ऐबु मागी मी ओइना लौसिनबिख्रे हायरगा मधु ऐखोइगी पुंसी मरेलदगी मीना उदबा तारगदी अर्थ लेरोय ऐखोइ ईश्वर की मीनी हायबसी खंगना ऐखोइगी पुंसी मरेलसी लेलसी अदुगा इचिनाउसा ऐखोइ ईश्वर की मी ओइबनिना ईश्वर की मी ओइबगी थौदांग सिंसु लei मधु खरदंग हाइदोकचरगा लोसिननबा तौजगे ऐखोइ ईश्वर की मी ओइबगी मरमना ऐखोइदी ईश्वर की सिंगलुपता लेइबा ताबा ऐखोइ ईश्वर की मी ओइबगी मरमना ईश्वर की सिंगलुपता ऐखोइ जावबा ताबा ईश्वर की सिंगलुपता मेंबर अममम ओइना थाजबा जाबा मेंबर अममम ओइना थवाइ जाव मेंबर अममम ओइना ऐखोइ लेइबा तारे सिंगलुपना पीबा थौदांग पुमनमक ऐखोइना थवाइ जावना पांथोकपा तारे सिंगलुप की फनबा मिको पुंजा कांगदना ऐखोइना होनबा तारे सिंगलुप चाखवनबा होनजबा तारे ऐखोइ ईश्वर की मी ओइबगी मरमना ऐखोइना ईश्वर की थौगल तौबा ताई ऐखोइ पुंसी की मिको पुंजा खुदिंगदा ईश्वर की थौगल ऐखोइना तौबा ताई
eikhoi Ishwargi mi oibagi maramna eikhoi Ishwargi imung manungi mi ni haibasi eikhoi na kauba jade eikhoi di Ishwargi imung manungi mi ni Jisu Khristada makok oiba imung manungi mi ni magi mi oibagi maramna Ishwarna eikhoi gi ithakta khamban chawi khamban chawba haibasi kanagumana kamai khanba khangde aigi wakhandadi kanaguma nipa mana magi nupi sam khamban chawba oiba taragadi nupi du marai phabani mag jam nusi toini nusi dragadi khamban chawningai leite eikhoi gi Ishwar si khamban chawba Ishwar ni haina khongsan pandu kun pada manga pandu kun mari pada mari ani sabu wailon pandu mari pada kun mari Joshua pandu kun mari pada mapan na ching bada eikhoi na ophangi marang kaina jawi eikhoi gi Ishwar si khamban chawba Ishwar masina khangan badi kaino haibada eikhoi magi mi oire eikhoi gi mapudi mani aduda eikhoi na atopa kanagumagi mi oikhigani haibasi mana jamna pamujabani maram aduna jamna khamban chaw eikhoi na mangon chathok to na atopa kanagumagi khuya da changjaba taragadi khudam oina eikhoi gi Ishwar dagi eikhoi na lapthoga Satan gi mi oi eikhoi na oikhiba taragadi Ishwar na jamna sawi maramdi madi khamban chawba Ishwar ni aribu warep nabada Ishwar gi wa takthokpa maichau singbu Ishwar gi mi ni haiba eikhoi na thengnai wa takthokpa maichau sing asi Ishwar gi mi hairaga khangnarami eikhoi su Ishwar gi mi oibagi maramna eikhoi su wa takthokpa gi thodang se eikhoi na pangthokpa ta eikhoi na prophet ki thodang si pangthoknabagi damakta eikhoi bu Ishwar na magi mi oina lausin bibani prophet wa takthokpa maichau gi thabak ani lei ahan badadi tungda thoklaga doba thodok mangjauna na haidokpa madu ingreji da foretelling kawe aduga ani subana haidokpa foretelling aribu warem na bagi matamda leiramba maichau singi jamno maru oiba thodangdi tungda thoklaga doba thodok mangjauna na haidokpani ngasi Ishwarna eikhoi bu magi mi oina sembire eikhoi da wa takthokpa maichau gi thodang se sinabire haibu oiragasu tungda thoklaga doba thodok haidokpagi thoina mathau tade adu maichau gi ani suba thodang ani suba thabak haidokpa foretelling haibasi eikhoi na soidana tawgadoba eikhoi gi thodang aduni eikhoi na achumbadu achumbani haina haidokpa lawba ngamba mi amam eikhoi oiba tai aranbaduna aranbani haina haiba ngamba mi amam eikhoi oiba tai sarkar bu oirabasu khunai gi luchingba singbu oirabasu club association sing luchingba singbu oirabasu makhoina tawriba thabada achumba oiragadi achumbani haina support tawbiba ngamba ado makhoina tawriba sing ado aranba oiragadi aranbani haina khudumbi thinduna takpa ngamba haiba ngamba kiba leitana haiba ngamba mi eikhoi oiba tabani madu maichau gi thodangni purohit gi thodangni ngasi eikhoi busu Ishwar gi mi oina sembiduna maichau gi thodang sinabirabada achumbana achumbani aranbana aranbani haiba ngamba mi amamam eikhoi oiba tabani madugi damakta eikhoi bu Ishwarna magi mi oina sembibani isin inausa eikhoi di khangat pasagaini eikhoi di ningthau gi oiba purohit singni eikhoi di asengba jati ni eikhoi di ibungo mahaki maranai gi oiba mi singni Ishwarna magi wahai bu thaujan berasanu amen